This program is powered by Mayol app. Mayam Kurum Jere dong very best impact news ki Manung Hutna ki thorom da Kshetrimayum Premchand na mayam tara mokchari. Ngasi kene kadoi matang ngasi maru wena hau kiba January ki tang nipan da Election Commission of India na Manipur da pangtok kadaba trying to shiba Manipur Vidhan Sabha election ki damak model code of conduct kana ba haure haina lauthokra ba matung da tongan ba lenga ki orders ki ama thuo kanda hariba orders issue dead back tawrakanda lenga ki waibo order mayam thome hariba orders na maram orakanda masiga mai lena tongan ba sinpham kya amasu kogi lokhatle haibagi wafam silak na khibaga lorena maruoina Communist Party of India amadi Congress Party na hariba issue si pukhalak baga lorena masida ECI na miyeng changna bagi kogi che ikiba demand tawkiba complaint tawkiba sigo boy wafam lak pasida hauju jimak leiriba political gi oiba tongan ba party singna makoi gi nikhal gi damakta kogi board khomna ba kogi ECI gi korok kandak la absu tumina makoi gi support singa lunena board khomba kayama leiriba gi chera kasida sigumba kogi tumina haiba tare miyam khangan labida dead back tawrakanda order kaya issue tawkiba hariba hiram masida karam ba koina evidence sing karam ba wafam sing yauri bage aduga masigi mathakta karamna wakatlagadi masigi chap chaba phangpham thokpa chera kadu phangan be yabage haibanu chingba sing asi khana bagi damakta ngasi lishin biriba guest sing asi ahan bada CPI Manipur State Council gi Assistant Secretary biriba M Joykumar ni ojabo hamatara mokchari aduga mathanga election biriba sina Manipur Pradesh Congress Committee ki spokesperson biriba N Bhupenda ni Bhupenda sutara mokchari aduga hojik haki matungda Huiyen Lanpao pausi ki liter biriba tamo Dhanabir Maibam su athu matamda sarok yabirakani haibagi pau pibiri duga nakal amarom da ngasi khana basi hina nuaina bagi damakta BJP Manipur Pradesh ki member ama mokoi mihut ama yaubi haina aikoina pau phaujuba matamda ngasi gi topic asida mokoi yauning da bagi adugumba yauning da man bagi mawong dhar patare opam thon ki bi lekre dumakpu maru oina shusi pukhalaki ba kogi Communist Party of India aduga Manipur Pradesh Congress Committee anigi musing asi yaurabnina ai han basi CPI gi Joykumar laksaning basi oja maru oina kogi tongan ba orders ka yam haibatare dead back tawrakanda basi order kya ma thokre do masina maram oiraga kogi election season na ba sinpham kya ma season nakhre kogi lokhot khre masina maram oiraga hayeng election si free and fair oidogi mami chawma tare haibigi ofoma CPI ne pukhlakiba aduga ECI da ai bache thaki basi masi karam wafam sing yu pham oibno maru oina masida order get back targo thoi har basina kari no masida karam makhal gi koida concrete oiba evidence proof lay bage hayeng ECI da koina masi complaint thang pa matam da kadai fawbada masi believe ogadagi haibadu hanbada Joykumar thambi mayam pura pukoram jari maruina koina hoji election gi notification si tang ni panda thoe adugu thoi bagi sida numisida tawribra atragana mangoina na moi hoji gi Manipur gi laiba cabinet ki mifam phamaga approve tawi aduga si kan tawi haibase masi aranbo wafam ne nai koi khanje madudi koi maruina koi gi college singi oja mayam amasida yam wazaraba oja ngaktari oja singsi magegi lairiba satra singsibu miron kaya sibu magoi sacrifice amago loinana sai oja singsibu satra singsibu tapi tikpidana labo oja singse masi yam wahan ba haita sima wahan ba sigal loinana ena koi soidana kanu tawbirani noi regular tahalani tawrani haibagi aduna noi ba karo khargaji khainaro haibani singba masigi
पाउसिन मथम मथम छंदोरक्तना साइगी अखोइगी कम्युनिस्ट पार्टी की नाकोंगदसु यौरक्पा हाइतारे मैंने मियामसिना मथम मथम मांगनरक्पसिना तौरक्पसिदा ngसाइगी मोइगी थबकसिदी याम मांगजौना थबकसि हौग्रबजानि अदुबु हौरगजु ngसाइगी थबकसि लोइसनबियोसि सुया यादबा हाइतारे लोइसनबियो सुया यादबा अदुना लोइसनगदबा मतमसि यौरक्पदाउरा मोइना ngसाइगी पैसासि हाजम ओइबा याननबैदमक्ता ngसाइगी हुजिगी ruling government की कांगोसिना ngसाइगी मोइना करंबा खरा अखोइ तौग्रमनिको हाइबा याननबै मोंगदा ngसाइगी ओजासिंसिगी कॉलेज ओजासिंसिगी order si कोइना डेट टेक्टा थोपनेना लौजै तांग निपान दमाइन तांग तरेट एन थाजबै वानी तांग निपान द मोइ ओदिसि थोपनेना कोइ लौजै मसिगी तोइबा चे चांग सिदा अखोइना कोइ इलेक्शन कमीशन दा अखोइना थागतचरि वाफम सिदा हाजै सिदी चे चांग सिदा सोइ तौरिबा कइदोंमै तौबनो कमाइ तौबनो ऑथेंटिकेट ओइबा सिगी यामना होजि मतमदा चुमति चौकलबा मतम सिदा सी थिगेटपदा मसे इसियाना मदु फजना मसी थमोइ सेंना मकोइना तौबिरगदी कइदोंमै तौरिनो कमाइ तौरिनो हाबसे मसी सोइदना होजिक मतमददी कैबिनेट मीटिंग फमे मदुगी वीडियो रिकॉर्डिंग करी करी लोइमक लैरबा गातनी सीसीटीवी अदु लैरबा से थाचंगी दुना मसी सीजन मदा यामना कोमना फंगने सि खंजै अदुना मसी यामना नुआइता वफमनी मकोइना ओजासिंगी लोखलिबा सिना मकोइना इलेक्शन दा सीजन ननबा पैसा लौसन करे हाबसि लोइना खंगनबा वफम गातनी अदुना सागी इलेक्शन जिदा सागी यामना मणिपुर सिना बिस हाले पलैतना मोइ मसी हानदगी मयाम उबिगरे फिरान लेचिंग लाख चेलंबदु मसी कोड ऑफ कंडक्ट तौरकंड गवर्नमेंट की मिशनरी मयाम मा सागी सोमदा एक्सपेंडिचर मयाम मा थादरगा मदु खोंकटनबगी फिरान मयाम लौसननबगी एक्सपेंडिचर मयाम थाददना पुलिस पर्सनल सिंग लॉ एंड ऑर्डर नाकतबसे फिरान लौथादना थमलै सिमाइन तौना सिगुमगी मौंगसि याम नुआइतबा एजुकेशन सिदा साइने करप्शन से सुकी मतिक वांगनलबगी थबक से जिगी अखोइगी स्टेट की गवर्नमेंट असिना मसि चथरे हाबसि मिया मदु तौरुबा मीसिंग की मथम मथम पाउसी माइ इमुनुना माइ मचे मचन सिंगना अखोइदा पाउ बिबिरा पाइताले अखोइगिसु अदुम या अखोइगी मरि मता खंदे म खंदे मदु मदि अदुगा सिगुमबगी वाफम से याम नुआइता वाफम मसि मसि पाउसी अखोइ फंजबदगी मसि अखोइगी चीफ इलेक्टोरल कमिश्नर सिदा अखोइ इंडिया की सिदा अखोइ सीएसी ngara थाजनजबनी अदुगा लोइनना मणिपुर की लैरिबा अखोइ चीफ सेक्रेटरी गवर्नमेंट ऑफ मणिपुर दगी चीफ इलेक्टोरल ऑफिसर मणिपुर लोइनना अखोइ कम्युनिस्ट पार्टी की अखोइ जनरल सेक्रेटरी डी राजादा हाइबे चेरोन सिंह से ऑनलाइन दा अखोइ थाजखरे मोइ पुलिस तौग्रेन लौजै अदुगा लोइनना मसि थबकसे सोइदना पाइखत पिरकनी हाइबसे मसि अखोइ लौजै अना सिउमबसिना मरम मोइदना फ्री एंड फेयर ओइररोय हाइबसे मसिनासु मरम मनी तोंगा तोंगा सोर्ट कयादगी मकोइदि गवर्नमेंट पाइबनिना इंडिया की लेबर लंतुम इवन मणिपुर की लेरिबा अखोइगी एयरपोर्ट सिबावदा मियाम की वाना सागचरक लंतुम लौसिंग मयाम सि कक्सनगना एयरपोर्ट सागनी इंटरनेशनल एयरपोर्ट हंगनी हना बेटिकेंडजी एयरपोर्ट से मसि तौगिबसिदा असाइगी मसि प्राइवेट बॉडी दे यंथोकदोरे अदुगी योंथोकपता मखोइदि कयाम फंगमगदे गुस कियाम फंगमगदे मयाम लोइ खंगबा गातनी अनु सिगमगी मौंग से मसि जिगी गवर्नमेंट असिना मसि तवनिंगदे मतुंगसु गवर्नमेंट से फजन चलाइब ngangani habsi kaiba moina kaen khalas tawing opai leitena ilojei adul masimse masi tawroji masimse chapchana election commission na amoi sena sikat thigen piro habse akoi communist party of india gi mai gi asi thamjabani okay maruina koi chapchana koi asigumba koi gi election koi gi nakhalak bagalona model code of conduct se lauthoki bagi madu hek lauthokraba matungda डेट बैक तौरकांदा सिगुंबा कोई ऑर्डर्स के आम थोए हैबसी कोइदा चप चाना मदुगी एविडेंस मक लैत्रगसु हौजि हौजि मियाम ना हाइनरिबा मियाम तानारिबा खंगा चानाबा मियाम लैब्रिना गवर्नमेंट मनुंगदसु दुगो तोंगान तोंगान ऑफिशियल मकदसु खंगा चानाबा लैबा मियाम सिना मकोइना हारबा पाउसनि मुतुंगिना असुगुंबा मदि लैरि हैबसी इफोंग फोंग खंगनारि हैबनि ममांगदसु कोइगी स्टूडेंट ऑर्गेनाइजेशन अमना कोइगी ओजा सिंगदगी आइबदि एडिट कॉलेज की ओजा सिंगदगी मखोइसी अपग्रेड तौनबा अदुगा फुल फ्लेजेड ओइबा कॉलेजिंग ओइनबगी दमक्ता स्टाफ अमदि मुंतसिंग स्टाफ सिंगदगी
ꯌꯥꯝꯂꯕ ꯁꯦꯟꯐꯝꯁꯤꯡ ꯈꯣꯝꯒꯠꯂꯦ ꯍꯥꯏꯕꯒꯤ ꯄꯥꯎꯁꯤ ꯈꯪꯕꯗꯒꯤ ꯃꯩ ꯂꯩꯅꯕꯁꯤꯡꯅ ꯃꯤꯠꯌꯦꯡ ꯆꯪꯕꯤꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯖꯈꯤꯕ ꯂꯩꯈ꯭ꯔꯕꯅꯤ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯋꯥꯐꯝꯁꯤꯡ ꯑꯁꯤꯅ ꯌꯨꯝꯐꯝ ꯑꯣꯏꯔꯀꯥꯟꯗ ECIꯅ ꯊꯤꯖꯤꯟꯕꯤꯌꯨ ꯍꯥꯏꯕꯅꯤ ꯃꯔꯝꯗꯤ ꯃꯁꯤ ꯊꯤꯖꯤꯟꯕꯗꯁꯨ ꯌꯥꯝꯅ ꯂꯨꯅ ꯊꯣꯛꯀꯗꯕ ꯅꯠꯇꯦ ꯍꯥꯏꯕ ꯋꯥꯐꯝꯁꯤꯅꯤ CPI ꯃꯥꯏꯀꯩꯗꯒꯤ ꯊꯝꯕꯤꯔꯤꯕꯁꯤ ꯑꯩ ꯃꯈꯥ ꯇꯥꯔꯛꯄꯁꯤ ꯚꯨꯄꯦꯟꯗ ꯂꯥꯛꯆꯅꯤꯡꯕꯁꯤ ꯚꯨꯄꯦꯟꯗ ꯃꯔꯨꯑꯣꯏꯅ ꯉꯁꯤꯃꯛ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯉꯔꯥꯡ CPIꯅ ꯐꯣꯡꯗꯣꯛꯈ꯭ꯔ ꯃꯇꯨꯡꯗ ꯉꯁꯤꯁꯨ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯗꯦꯠ ꯕꯦꯛ ꯇꯧꯔꯀꯥꯟꯗ ꯑꯣꯔꯗꯔ ꯏꯁꯨ ꯇꯧꯏ ꯍꯥꯏꯕꯒꯤ ꯋꯥꯐꯝꯁꯤ ꯂꯥꯛꯏ ꯑꯗꯣ ꯂꯥꯛꯏꯕ ꯋꯥꯐꯝꯁꯤ ꯃꯁꯤ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯀꯗꯥꯏ ꯐꯥꯎꯕꯗ ꯃꯁꯤꯗ ꯃꯤꯠꯌꯦꯡ ꯊꯝꯃꯀꯥꯟꯗ ꯂꯥꯛꯀꯗꯧꯔꯤꯕ ꯏꯂꯦꯛꯁꯟ ꯑꯁꯤꯗ ꯑꯁꯤꯒꯨꯝꯕ ꯑꯥꯏꯟꯒꯤ ꯋꯥꯡꯃꯗ ꯊꯕꯛ ꯇꯧꯔꯦ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝꯅ ꯈꯪꯍꯟꯅꯕꯒꯤꯗꯃꯛꯇ ꯀꯔꯤ ꯀꯔꯤ ꯄꯥꯝꯕꯩ ꯂꯩꯔꯕꯒꯦ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯐꯣꯡꯗꯣꯛꯄꯤꯈ꯭ꯔꯤꯕ ꯋꯥꯐꯝ ꯍꯥꯏꯕ ꯇꯥꯔꯦ ꯉꯁꯥꯏ ꯄ꯭ꯔꯦꯁ ꯃꯤꯠ ꯇꯧꯕ ꯃꯇꯝꯗ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝꯁꯤꯡꯒꯤ ꯃꯅꯨꯡ ꯆꯟꯅ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ PWDꯒꯤ ꯑꯣꯏꯕ ꯊꯕꯛ ꯀꯌꯥ ꯑꯃꯁꯨ ꯇꯧꯗ꯭ꯔꯦ ꯍꯥꯏꯕꯒꯤ ꯂꯨꯄꯥ ꯀꯔꯣꯔ ꯀꯌꯥ ꯃꯥꯡꯍꯜꯂꯦ ꯍꯥꯏꯕꯒꯤ ꯋꯥꯐꯝꯁꯨ ꯊꯝꯕꯤꯈꯤ ꯃꯗꯨꯒꯤ ꯑꯩꯈꯣꯏ ꯃꯈꯥ ꯇꯥꯔꯛꯄꯗ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯒꯤ ꯗꯦꯠ ꯕꯦꯛ ꯇꯧꯔꯀꯥꯟꯗ ꯃꯣꯗꯦꯜ ꯀꯣꯗ ꯑꯣꯐ ꯀꯟꯗꯛ ꯂꯥꯎꯊꯣꯛꯑꯕ ꯃꯇꯨꯡꯗ ꯁꯤꯒꯨꯝꯕ ꯊꯧꯑꯣꯡ ꯆꯠꯊꯔꯛꯑꯦ ꯍꯥꯏꯕꯁꯤ ꯀꯔꯝꯅ ꯍꯥꯏꯗꯤ ꯃꯁꯤꯗ ꯀꯔꯝꯅ ꯃꯤꯌꯥꯝꯗ ꯃꯁꯤ ꯏꯆꯨꯝꯗ ꯆꯨꯝꯕ ꯋꯥꯐꯝꯅꯤ ꯍꯥꯏꯕꯁꯤ ꯈꯪꯍꯟꯕ ꯌꯥꯅꯕꯒꯤꯗꯃꯛꯇ ꯀꯔꯝꯕ ꯄ꯭ꯔꯣꯁꯦꯁ ꯀꯔꯝꯕ ꯂꯝꯕꯤꯁꯤꯡ ꯂꯩꯔꯤꯕꯒꯦ ꯊꯝꯕꯤꯌꯨ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯦꯁ ꯀꯣꯟꯐꯔꯦꯟꯁꯇ ꯇꯧꯔꯤꯁꯤ ꯃꯔꯨꯑꯣꯏꯅ ꯑꯥꯏꯇꯦꯝꯁ ꯑꯍꯨꯝꯗꯅꯤ ꯑꯍꯥꯟꯕ ꯑꯥꯏꯇꯦꯝꯗꯅ PWD ꯋꯥꯔꯛꯁ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯑꯦꯄ꯭ꯔꯣꯄ꯭ꯔꯤꯌꯦꯁꯟ ꯕꯤꯜ ꯍꯥꯏꯕꯗꯤ ꯕꯖꯦꯠꯇ ꯄꯥꯁ ꯇꯧꯈ꯭ꯔꯕ ꯅꯟ ꯄ꯭ꯂꯥꯟ ꯑꯃꯁꯨꯡ ꯄ꯭ꯂꯥꯟ ꯃꯅꯤ ꯃꯈꯣꯏꯗꯨꯗ ꯍꯥꯎꯁꯅ ꯄꯥꯁ ꯇꯧꯈ꯭ꯔꯕ ꯇꯨ ꯗ ꯇ꯭ꯌꯨꯟ ꯑꯣꯐ ꯑꯔꯥꯎꯟ ₹800 crores ꯑꯗꯨ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕꯅꯣ ꯍꯥꯏꯕꯁꯤ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯕ ꯐꯥꯏꯅꯥꯟꯁꯇ ꯍꯥꯏꯔꯒꯅ ꯐꯥꯏꯅꯥꯟꯁꯇ ꯄꯩꯁꯥ ꯂꯩꯇꯦ ꯍꯥꯏꯔꯛꯄ ꯍꯥꯎꯁꯇ ꯄꯥꯁ ꯇꯧꯈ꯭ꯔꯕ ꯍꯥꯎꯁꯅ ꯌꯥꯈ꯭ꯔꯕ ꯃꯐꯝꯗꯨꯗ ꯑꯗꯨꯒꯤ ꯃꯇꯥꯡꯗꯅꯤ ꯑꯅꯤꯁꯨꯕꯗ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯗꯦꯠ ꯕꯦꯛꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯅ ꯏꯂꯦꯛꯁꯟ ꯀꯃꯤꯁꯟ ꯑꯣꯐ ꯏꯟꯗꯤꯌꯥ ꯆꯤꯐ ꯏꯂꯦꯛꯁꯟ ꯀꯃꯤꯁꯅꯔꯗꯁꯨ ꯀꯣꯄꯤ ꯇꯨ ꯆꯤꯐ ꯏꯂꯦꯛꯇꯣꯔꯦꯜ ꯑꯣꯐꯤꯁꯔ ꯃꯅꯤꯄꯨꯔꯗꯁꯨ ꯗꯦꯠ ꯕꯦꯛꯁꯤꯒꯤ ꯀꯦꯕꯤꯅꯦꯠ ꯗꯤꯁꯤꯖꯟ ꯗꯦꯠ ꯕꯦꯛ ꯇꯧꯔꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯐꯣꯔꯦꯟꯁꯤꯛ ꯂꯦꯕꯇ ꯊꯥꯅꯕ ꯈꯣꯠꯅꯕ ꯑꯣꯜ ꯃꯗꯨꯒꯤ ꯐꯥꯏꯜ ꯅꯣꯇꯤꯡꯁ ꯀꯦꯕꯤꯅꯦꯠꯀꯤ ꯗꯤꯁꯤꯖꯟꯁ hiram khudimuk madu tawriba signatory sing madu documentation sing du akoi forensic thana ba khona bu hairi adugu loida loina masigi matang hida CBI na sumo to case lakut nabi dong tengi press conference ta pankre ko gi working president MPCC amasung honorable MLA Sri K Mega Chandran adugu ahum subada transfer and posting of some officers khara dingasi election gi dates announced over matungda handaki live January tang ni pande announced over matungda baguda moigi posting adugi jaga adugi akoi amuk transfer tawda natraga adum for more than 3 years natraga 2 years natraga masana sum risang sina yamna kuina madumain tawduna hajipuk station tawduna laiba officers khara lai madu election commission na ko transfer da kom thoi haibul matamani now in short hajaba matam chira so what is the issue yengbiu ngasi BJP sarkar na sahi manga sida laur membership development habi matamani adubu development habse karai dilai habi matam sida assembly the pass out of pasha du da tholak da development assembly the pass out of pasha amat development money haidra development tha da ya banati adubu assembly the pass out of assembly ki through da high ba 800 crores si karai asat khage habi matang da finance technical approval de masa masa ki PWD na piraba department concern na piraba adubu technical approval piraba matung da finance na madugi expenditure sanction do tau ya do pasha laiti har pasigi matang ne akoina haje ningdi badi ngasi development high non plan gi ₹300 crores plan gi ₹500 crores sigi current year sigi around 800 crores plus additionally hanegi sahi gi for the last few preceding financial years ki pichok ta liability release ta usual liability sarkar na pigada contractors sing khangde work agencies sing khangde thabak tawo mayam de pigada sing to the tune of even not less than 500 crores madu mayam du oiraga de it is in terms of more than 1000 crores ne madu 1000 crores karai de sakram no khokrum na haibe ko khangdre that masi khangre se kari de no haibe se ko na hangu matam si de paisa je karai de sakhrage sine development de season na na finance department de sang urga paisa leiti hai ba du house na sanction tawraga masi karai da kanagi pocket da paisa je changrage aduga loina na liability su pithok pidaba hanegi financial year mayamgi during the period of to akoi BJP government from 2017 onwards financial year gi hai riba singna sidagi akoi na khangba ngami karigino haiba matam sida moina development gi ne na 40 crores ama haibadi Bheli the ₹40 crores
assembly constituency the thada nabigdamak aduga chingdasu rupees 40 crores thada nabigdamak te earmark tobadu akoina tajabada as per our reliable sources madugi paisa adu madugi mahutta airport ki lambi sorok thabade repairing tobadu sinakre haibasu phangiba adugi matana ngasi akogi press conference saruk amaneba hairi se paisa se divert tobadu natana paisa se karai sakre haibasu khangdaba aduga loina loina na yamna sathiba amana date back the cabinet decision si akoina ngasi uri haji yengbiu PWD works ki department ki matang da finance department na paisa laiti haiba finance department na kona paisa laiti expenditure sanction pi ngamoidoi no expenditure sanction haiba hai doi oiraga di kari do bugi da makta makoina budget da finance na budget da bill da appropriation bill da rupees 800 crore hapam minoba aduga house ta kari da makta madu pass ta hola minoba madu di house ku thoi usita baneba dishonoring of the house dishonoring of Manipur legislative assembly haibri dishonoring the people of Manipur haibri kanana hojik leiba BJP gi matam dugi sarkar now the point is that big say is very serious cabinet decision all cabinet decision cabinet noting the Delhi High Court na disclosed gadabani is high grabaneva besides that chief election commission na sukya rakta madu disclosed all cabinet notings all cabinets ki decisions even all cabinet notings before the passage of the bill formation of the bill ko aduga cabinet notings sing se disclosed har ngasi de koi cabinet decision da Manipur ki praja khangda mayam ama lai akoi na ngasi concern with but date say date 7 ki wari khapta ni man date 8 to kono kanak lagna now the question is what happened in date January 6 the January 5 the January 4 the January 3 the cabinet decision low gribel low dabra haibado yamna transparent oiba sarkar ne haiba Facebook to numit khuding hapakpa sigi chief minister sigi government sina cabinet decision ki matang da di chief minister ki Twitter da blue tick laiba Twitter account da chief minister ki Facebook blue tick laiba Facebook account page da cabinet decision ando numit khudingi hapkalakte to kariginoba so we would like to know from the election commission madam it's a very serious matter kaino have mata private colleges natraga aided colleges kar convert tawraga higher education da compromise tawna damakta corruption tawbagi madu student organizations singna protest tawre public on public domain taire akoina haje ningli badi hazik cabinet decision sida sumnagi oza kharagi college khargi wari khakta natana this is just a tip of an iceberg like PWD works ki department around 800 crores krai de lay kharge hanigi liability hundreds of crores to pithok triba karigino haibadi yengbio 800 crores haujiki budget sida hapamaga finance na paisa leitre hairam ni mathang lakadoi ba sarkar duna karmain tawdana madu mu hapchen doi no ba haibagi already work order sukthok thok to se karigino ba work order sukthok thok ta bida karmaina work tawrungadoi no adu work to halamagadi that is nothing but that is fraud never kana gumba khara da contractor khara da work order pithok ta bida ai koi budget da half kravni noi pangani arga tawalamaga hojik ta last 800 crore ji paisa leitre hairagadi will this 800 crore come in 2022-23 ki financial year da lakadu karam da lakadu no budget da yaw da bid in the next coming financial budget se yaw ragadi to paisa to kamaina lakadu no aduna high basing je koina paisa se karai chakrage 800 rupees crore se adu loin na department ato major department mayamama 800 rupees crore sina one department oiragadi around atopa department tara da oiragadi 800 into 10 hai matam da almost 8000 crores rupees se karai sakrom na koi khanga ro date be ki matang sida yam cha khole hajik forensics lab to thabiro CCTV lady chief minister ki secretary karai cabinet decision fami adi ki CCTV footage thabiro at the same time cabinet decision do kana minister jau ki minister sing do kana cabinet memo kana sing cabinet memo ki cabinet items kari no adu loinu disclose taw gadabani high court na so highly Delhi high court and many other high courts as well as chief election commission na so central election commission na so even chief election commissioner na so aduna aikoina hangjaning ni maduda chenari ba administrative departments ki top officials finance ki ogera department of personnel ki ogera makoina khangbi gadaba amana thabak mi at the same time group D the group C the mayam ama changa aga akhanna ba mi kharana hapchan ba aduga mayam amna hapogdaba hajik mayam ama tanare aduna masi kramaina oigadori uno haibasi masi for the time being makoida pasaji collection tawraga election sida sinna bagi damakta
election yaurakpa matam korok conduct laba matungda date back tawraga hasu ekoi cabinet decision kharadadi even mi kharana hainabadadi listed haibo unlisted haibo supplementary haibo cabinet ki paper sida makal ki thoklai hai supplementary di kanamtana ubasung amoiga hainariba. Now the question is, these papers, these documents are there in Cabinet Secretariat of Manipur, High Chief Minister Secretariat, Manipur Secretariat, which are all under now under the custody of Chief Okay. Secretary. So like election commission, matang sida yamna seriously lofam thui. Maramdi, this is nothing. This is not. See na going a free and fair election. Taubada akai would be with the natana employees or eligible or mayam amadasu in unequal treatment tabiba. Aduga illegally makoide appointment pibiramba aduga panghauda singduna hayang high court case tawkhalakini aduna hoji kharana chanbire madi mantri gini madi adugini adugi asawbadugini haibaduna hayang tungda yaroi aduna akoina hajening libase sigi matang sidadi Manipur gi chief electoral officer nasu it should take it very seriously. Okay. All the cabinet papers and notings be sent of January, the talk about cabinet notings, cabinet filing, loina bakto, it should be disclosed. Adugido election commissioner madu public domain da thambiu. Madam di Kambu Kharana Hairisina only Ikoina Sita Palicity discussion Tauricity, just a tip of an iceberg never. 2 to 3 to 4 to 5 to 6 to 7 cabinet decision kari poki cabinet decision mayam ubu pangabrava. Okay, January thada Entire cabinet chingi. Cabinet reform singi details ado domain da ya khangal lo hai bani. Adu mayam the forensic lab the thabi gadab never of national Yes. January thadi cabinet reform reform singi details sing yam da khangal lakanda aduga madu da tholai ba madu da phangba record sing data sing adu madu forensic science thara kanda kadai fawa madu kena yengba yabe kadai fawa chumbage haibadu forensic laboratory forensic science and forensic laboratory the forensic lab yes forensic laboratory the thar kanda madu kadai fawa koina achumbara aranbara haibadu khanok pa yaman laigani haibani masida chief electoral officer CEO Manipur na achoba thodang lobirak kani haibagi thajabaduni ubida thabiri siduga amarom da Manipur gi leiriba PWD department ase masi khwaidagi motpa department ama oy haidana ngasai kogi president haibitare working president amana phongduk pikhiba ofam sul laikre aduga masimak towan ba chokot thorangi sinpham kaya amal pa kor gi simam kya mangal le haibagi kogi asigumba allegation asini adumapu amana su koine Punjaba BJP gi mihor amanga sigi kogi Manung Hutna gi thoram ase yauna bugi damakta mangjong na koine pau pija bani adumapu makoina yauba pharak tari harik padagi makoi yau khidabani ai makhatana ai tamodana bilak chaning base tamo maruina ngasigi koina khana jaram le base dead back tawrakanda model code of conduct lai rebasu dead back tawrakanda tuan ba order ke ama issue tawri haibagi wafam sri yumfam workana masi kadai phawo koina miyeng changba yabagi haiba hiram masani aduna koina mingoina pallabada aims haina khangna riba loop anobi magi migration panglop haina khangna riba aims ki migration asu mamangda press meet tawduna tuan be adult school khara dagi acho senfam si lokhatla kanda makoi si full fledged government college oina ba tawbirage pisa piro haibagi non teaching and teaching staff sing dagi pisa khongat haibagi wafam si laba matam duda mairo loop asina masida yeng changbiu haina chawna phone khiba laikre aduga ngarang mak kogi CPI gi maikai digi haibitare January ki date 8 ta model code of conduct se laukthokre hek lauthokpadagi madu chana hawrabnina madugi matungda government gi tuan ba orders sing aduga transfer posting se yadabgi mami tabduna maram work kanda date back tawrakanda tuan ba order kya am issue tawri haibani adumapu hairiba order se koina khangiba tariba khara khaksinatna tuan ba department kaya amagi order kaya ama date back tawraga election gi sale season ba yana ba khomlabra haibagi achoba chingnaba ma lei haibani kai thambini tama hujiki akhoi sagi back dated tawi haiba pochi ngarangi akhoi CPI gi Manipur State Council gi secretary like Joykumar na
election commissioner da mona thagani ada madu copy do khoi phangi akhoi CPI gi national leader akhoi Raja community Raja Secy the chief secretary the CEO akhoi electoral officer Manipur GP ada maki ki kanu gi hari pochi nungchit chitna unalengba yaroi nungchit chitna unalengba yaroi masigumba gi potama akhoi Manipur gi MLA ka ba ka da ba haiduna amani matam kuinadagi akhoi masagi principal and makong marondom leptuna lecturega akhoi communist party na ga harak pochi ai masi sumneng khai masi soina thomani masi chumni ada chumdaba poti saigi akhoi chief election commission of India na recognition kidana election commission of India gi akhoi rules norms mayam se akhoi ngakana bai tawdana chatliba national party ma oriba communist party of India na wrong allegation nama aranba imham yaudaba pot ama hajalami ai thadde mandi akhoi Manipur da CPI yamka kadaba amani adaga moigi laiba nuchingba kharasi khara chongdokungin do yaw horgasu hojik pumde CPI yamna tarang darangba aduga yamna akhoi yam clear oiba leader khara adum indana laini akhoi national level da member of chawi edo hojik takpiri do chimongdong mali haibadi model code of conduct thangde numit ki hogi thangde numit ki nungil pungo makai da akhoi chief election commissioner Sushil Chandrana magi Delhi da laiba akhoi ECI office da formally akhoi national media singi mamanga adumana lautopani aduga on the same day numit tumakta da akhoi chief electoral officer Manipur su Manipur gi oina specialize oina abok magi nungin bumanga da numit ki nungin bumanga da langal patalaiba akhoi CEO gi office su press meet tawdana khotra akhoi lebak miyam da madugi pawdu prindom tung electoral media tamra lai aduga hairiba potse election schedule announcement masigi lautoppaga sat lautoppaga loinana akhoi masagi model code of conduct si operative oira abanina asagi lautoppaga iroinana lakpanina masigi posisi bombing kaliada khwaidi ngakpana akhoi ngasi se akhoi police ki inspector khara police ki inspector khara akhoi DSP da MPS grade 2 da promotion pibagi order makak ai ngasi phangi ado to order ki tang tere to thokuni ngasi di tang tara mathoi ado moi ki order ji ai tu khale moi ji tet ado da kai do police department yaw jala ado madu chumme ai la me ai khangde ai phangdang ai copy si phangdang ai so copy oina phangbani ai gi phone ki da ai gi WhatsApp ta phangbani ado ai khale ai man machi na hang di thokti ado ngaran me thole ado even akhoi gi madu chumba lan da duna maduna na the way Chumban land Haiduna, it will be decided by the forensic expert. I think what to Lani Saidi. Masi Wapang the people of Nani Hadila. Then Nasi Nasi I to Pongo for fishing the Manipur district area Afasca egg gave a provision tree Makada for your district areas and all have put to December Nipana Token. December Nipana Tokeni with from 1st December, January. Other Jungarang social media the bio tawi aduga ngasi ke khabar happy koi December nipan ki putu January tarama thigi khabar happy after 1 banti ana madu ko gi potu lei ada adu maina ga hojiki koi desert ya sango pagi sidi order to thok pa lotion mali Manipur ki mai ke ki thok on da ba paumi gi mit na ko gi dana lotion mali marndi numit tharani gi mamang su adu bo order ma thoe hange akoi to copy lai ya du tawe haibagi akoi office akoi personally ai wali sana badusu adumani tawba laigi ado hudiki ji tashin assembly da pass tawkiba plan gi non plan gi central lotion da ba descended tawba khotpa aduna atopa kaino mani oi madusu yamna grave oiba offense ma yamna grave offense ma yamna akhoi unjustified oiba aduma poni lobbe aduga maroi no hujik lai sagi back date ta sagi college me hoji haibiri jo edit college me ama government full fledged government college da convert to bi dam ka sumaina akhoi cabinet kano si phamaka da moina thamba matungda cabinet chi halakida anirak phamang gaden khali halak January ta da cabinet sitting ani lai yena hoi tai
adagi akumagi cabinet sitting to the government spokesperson na permission the brief to giba khoi thena de akhoi lampen dana salaga lampen ni quarter da leba minister amagi mangon de haizer dana mangon de request toga some point gara akhoi lawi haidi district area so maduda man haragti ILPS ki supreme court to wai pote government na koi strongly akhoi chengna ba decision lawre cabinet na du tawara tawna mapam moiba akhoi ge machin lo khara harakani madu lampen da harakani akhoi huel ko mokki akhoi ge senior pong yamna lampen dan sala kanda adu mana to pot ni adra pujiki jet kana to posi to hi to ngani haibadi ayi thamje digi December kulum doida December kulum 2021 chief secretary na preside toroga all secretary ki conference holder meeting am tawi all heads of department DGP yawi ade police ki yawi atoba department yang yawi adaida model code of conduct si karigimba ECI na election schedule hela so puga charaga doriga model code of conduct si chanaraba chanadring da chana lating da or chanar matung da kari tawgadage madu akoi government ni department sina kamaina madu tawgadage haiba mata meeting ma tawgibani adugi matung da amu akoi gi government gi officials si on medical ground na akoi gi suti logo yaroi haibi gi chema ma thoki gani akoi order du akoi ujawi chena jawi haibadi 23 meeting tawridu moi akoi gi election schedule lausora ani adagi model code of chanari haibigi mawon tawgani adi matungda agoi ngasi bri tang trama to yore tang mapan bugi manungda akoi gi manung bang kharana haibani government gi employee ga tang mapan bugi manungda tawgoda ba thabe inghang tawhom tokpa tawde da ba yamsi lochalo haire akoi office da ahing lekoi fiam da leire adagi suti logo phangre sunday phangre suti adu phangre na haiben lei aduna moina government na lenga kina parambasi akoi model code of conduct aduga election schedule laukopasi tangtara ngarang gumba trama thoi gumba ngasi gumba faida tongni kana mone expect torombe da akoi kharang ngana akoi dhan thangje numita laukupke duda concrete thangdana ngagi tahuda ba mayama tahuda ba mayama nu wala huba adagi kano to ba pangthok da ba luchin ga ba mayama ne huba adugu magi pot nali maramdi laukopko ni mitumakka akoi government di mapuk chongko officials in minister sing haroi chena ba mayam punna na kai do basi Manipuri MP akoi myam loi una ba ngatani adu maina to ngani khali adu masi hojik ngarangi CPI gi Manipur State Council gi pot so hai adi hodi congress ni yawi diba akoi wangaw ni sutakni aduna masi fai ne kai do bo yaga da ge na ama khana bu chumi masi ka whether back de tawra tawdabra adagi masi krai phone to wi krai phone to ge haibu khangnaba amu tawbu changi adubu khanari si masi CEO gi akoi ECI na khong kun lamba jaga da leitga su akoi khong kun lamba jaga da leiri be CEO na swai si da akoi gi impartial oiba decision na lauraga kai dobu jage haibu ma mamadu forensic science lab sing dagi expert opinion logodra kamai to godigi haibu changi aduga moi ju masai gi hogdugi mangakta kanana sarik thangadage haina uchi miyam khanabagi bhab oina CEO na le jokusi chumde haina adugi pochi thamini impact okay maru oina kogi CPI gumba kogi masagi oiba amna identity ngak pa dugumba political party mana plus congress party mana ga sumaina hairakpa aduga sigumba thawong sing asi sojana magi toromba yai haibni adugi sumathakta mamang the thokiba order ma bitare promotion gi OBI or posting gi OBI or any other order oiraga su college amabu edit oirambadagi full fledged oiba college amo ina lokhatle haiba matamda masi miyamna yamna khangninga doba aduga khogi college ki authority oigera oja sing oigera staff sing oigera makoina yamna khangningba yamna pamjaba paw mu oigedawnina hek madu yu order si thorak ba horok matam da miyamna sungsoi soi na khangma mi thokpane du su mathakta kogi district area si amuk sangdokpagi matam sangdokpagi su order si su ngasi ngarang tam amuk tholakpagi mong ama mami ma tarai ba si su ngasagi kogi dead back torga thoi haibadu dead back mamang da dead back tawbonate masi mamang thoki bini hojik koida haibadi nongmani ni sida thorpa mayam na khanarakpani haibai wafam si oiba yana ba ani si mana halibra haibagi achobo question am de leri tang soida break lojage break ki madung yam thanjurake impact news pu miyeng ta no lebi Pengbang aton fangbigani
Lakaduriba imoinuimagi irat pujagidamagta angawbanga pengba amadi nga ton fangbigani. Ngasima order tobi horo fangpam S Tomba and Sons Pengba Farm Hyangtang Bazaar. This program is powered by Mayol App. Break betul nama yang bukan teram ukcari ngasih kenalam libasi model code of conduct lau tukar pematung the dead back taurakan da tuan bal koji department singi order ke yang malengak na isu tukar berhai bagi wahang si cawan lak pagalun na political party ani CPI MSC Indian National Congress na hiram masigi matang da malena basing da ai bece thakiba asigi matang da ni ai mukha tarak pasi Joykumar lak tinangi zamaru ina koji tuan ba tengkang ke alak tahai betare kogi model code of conduct thugai ba natari any issue da kogi CEO gi kuthang da ECI da thakiba complaint sing si akoina ngasi phawbuda kogi khara ngatna tai de ayambana masi kogi mai pakna masi lokatre masi mi sumai dala me sim ri chiner me haibasi iudi aduna masida CPI gi makai dagi hena sigumba pressure sigumba complaints hena session hanaba karam ba kogi wakhalon sing lai bige karam ba ideas sing sinar ga di haiba sigumba ma asoiba ma lai ko haibasi khangan na bagi damakta kari to mathau ta bagi haibudu ojagi wakhalon kai lai habu thabiyo CEO bu orgasu natragana tonga ba kogi English lecturer ani MA qualified and मैं मुमकन तरह हम उच्चरी कोई टेक्निकल की खुदों चारा बखरा दगी कोई की गेस सिंगा पाव फोनो बा गमदबना मरम मोरका नंगासी की मनु मुने की थरम मसी मता सॉल्यूशन जरगे मरुवेना ngasi khana khiba कोई की टॉपिक मरुवेना कोई की मणिपुर दा इलेक्शन की मॉडल कोड ऑफ कंडक्ट चना बा होखरब मतुंग दा डेट बैक तोरका तोन बा ऑर्डर कयाम इशू तव है वाफम सिनी मसी की मतंग दा CPI के माइके दगी मदि कांग्रेस की माइके दगी मसिदा मियंग चंगना बगी दमकता CEO की खुथांग दा ECI दा आई बचे पीखरे हैबनी दुगा मसिना अखोइना खंगनरकपा वाफम कोगी अखोइना खंगनरकपा मतंग खर ओरगसु मसिदगी हेम तोन बा डेट बैक तोरगा इलेक्शन मयागी सेल खोम नुआइना थबक कयामा तोरम याय हैबगी चांग चिंगब म लेरे मसिदा CEO ना हेना मियंग चंगा कांदा ECI ना अकन मियंग म चंगन मथौ ताइ वाफम सिंगसी ngasi panelist oi biki basingna pongnuki wafam ni matang shwara ngasi yonade khoigi manu hunna gi thorom solution jarage ngasi gi thorom asida khoigi online kuthangda ngahaktang wore basu saru ya biramba panelist sing bu amukana thaja phongchu bakalo na ngasi gi matang shwara kai mathing najare kurum jare